सोशल मीडिया की तोंगान तोंगान पेज सिंगदगी अपडेट सिंग लौखटजगे अहानबदा सुचंद्र जुदोका सेंबोय मैतैना कुकी की मेसेज लीक ट्रांसलेशन अमखक थमलंगलि मदुदे मीना थाजरिसिगा सब मानना लैरबरा इमानबा सिफाय अमना कॉल तौरगा बाई खोगी मी सिंगी नोंमै मरु फजना लैरबरा हाइना हंगलई आइनसु खांगदे बाय लीडर सिंगना सिलम मोइद्रने हाइबदा माना हाइबगी मरमदे आर्मी सिंगी अचौ असांग सिंगना सुमाइना हाइ सही अमा फाराबनिना कुकी सिंगसु नोंमै मरु अतै खुजुखलाइ मयाम लैरमनी ngak senbidrasu yare thadok amasu yare haina sumaina hairei kuchukulai konari bro aigi nungsiraba miyam sing komenda aikhoigi laitragana laibak thiba haiba tare aikhoigi yummai thakhrani aikhoina senba tare dana asumna lik oirakpa message ki translation thamlagle mathangda yamba sulchandra judoka semboi maitaina amaga su thamlagli madudi kuki terrorist sing maithirani haibase makhoi masel ayambana khangnare mathangda kuki ga Mizoram ga wari nungaiba haurakle kuki changpham lerak loidore ngaiminasi lan thengna minakisi asumna thamlakle makha chatharakpada arambai tengol gi robin mangang khwairakpamna su asumna update tawrakli madude laibak ki oiba issue wa ngangna badade atopa jati ne yausilakpada welcome tawjari maitai gi oiba khana badade atopa yaring kha yaubirakano hauji atopa community amana kana dabada issue sagali do kaim kana roiko phatabada kan khallaga sum laibagi chanabi thadu noigi jati da yam nungsiba khangna chanaba yam lai aigisu adubu ayambana noise mithingai oina tawi hekta yausilai athiba wahi khonda karem nabi mayam sizinare aikhoidi haujik kok pumchak chakli laibak sidabu kalhauradi haiduna atopa garimata sangde aduna karem narakano noina kuki gi mateng mayam pangbagi aikhoina phabagi video pik thana lei loina thadolo haibro wase yam chaw thokba pambro noi kanadabane irang sagat kanu nungsinana laisi sirasu yaraba aikhoida khak karem narakano thi yaunarakani asumna robin mangang khwairakpamna update tawrakli mathangda box puli ps dagi update amkhak tawrakli madudi humble apil ni mitei pangal isil naw singda yari makhai nakhoi comment pibada section biyo aduga mitei pangal gi ahal singna so naha singbu phajana haibiyo facebook ta comment pibada mina sawba yaba wa haidanaba mathong baram khangdaba angang kharana khangboi khangdaboi comment piraga sahi kaya nungsinaduna lagliba I mari si amuk tatkibasu yai haujik aikhoi gi laibak si yamna luba phibam amada laire amaga chain reaction gi type ta saunarakpa yabagi oithokpa laire irang sina sung kuina sangthariba makhai peace oina lairiba community singi marakta crack lakpasu henjalakani handakki lana sida lalhaulup kayada yawba maitai pangal isinau singi contribution akhoi loina khangi adubu sahi sudriba angang khara comment na taisada piba thengna jai angang oibagi khangdadana tawjari ne adubu ahallaman singna phajana gyan tana ba haibiyo apun bani yai fare asumna box pulina su update tawrakli mathangda Manipur update page dagi aglokachage madudi Manipur gi traditional game mukna kangjaibu Mizoram gi traditional game ni haina NCERT larikta phonglakre mathangda UP gi exam amada answer paper da J Sriram haina iramba mahairoi mari pass tawkre professor ani suspend tawkre